야야 너 number 좀 뒤지요. 너 좀 봐. 인트로 저기 보고 다 이기는 뭐 이거. 로. 로 들어. 하이따라. 야 뭐이다 잘라가 까리 되게 lokhat게 숨도 아이기 명제 소밤 아는다. 그리고 아이 뭐 이사목 뭐랑 컴퓨터 사제 그리고 와드 넘버 1기 에리아니 아두 거기 마시기 통 하이비제 마담 그러기 마망드기 ꯑꯗꯨꯝ ꯃꯌꯥꯝ ꯒꯥꯔꯤ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯂꯥꯟꯅꯔꯝꯕꯅꯤ ꯑꯗꯣ ꯊꯣꯡꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯊꯪꯅꯔꯤꯕ ꯑꯉꯣꯝ ꯂꯩꯀꯥꯏ ꯃꯣꯏꯔꯥꯡ ꯀꯝꯄꯨ ꯁꯥꯖꯦꯞꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯥꯟꯅꯔꯒ ꯂꯣꯀꯦꯜ MLAꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀ꯭ꯂꯕꯀꯤ ꯃꯤꯍꯨꯠꯁꯤꯡ ꯆꯠꯇꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯁꯤ ꯑꯃꯨꯛꯇꯪ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯌꯥꯝꯅ ꯍꯥꯏꯖꯔꯨꯕ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊꯣꯏꯗꯣꯛꯄ ꯑꯌꯥꯕ ꯂꯩꯇꯕꯅꯔ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯥꯛꯇꯗꯅ ꯑꯗꯨꯝ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕꯤꯗꯗꯅ ꯂꯩꯕꯗꯒꯤ ꯉꯁꯤꯃꯛꯇꯤ ꯄꯨꯡ 7:35 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯉꯣꯝ ꯂꯩꯀꯥꯏꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯇ꯭ꯌꯨꯁꯟ ꯊꯣꯛꯂꯛꯄ ꯑꯃꯒ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜꯗ ꯕꯖꯥꯔꯗ ꯍꯣꯇꯦꯜ ꯐꯝꯖꯕ ꯏꯇꯩꯃ ꯑꯃꯒ ꯃꯕꯥꯅꯤꯁꯤ ꯊꯣꯡ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯒ꯭ꯔꯣꯡ ꯂꯥꯎꯕ ꯑꯃ ꯇꯥꯈꯤ ꯑꯗ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯍꯦꯟꯅ ꯆꯦꯟꯊꯣꯛꯎ ꯀꯥꯟꯗ ꯑꯩꯁꯨ ꯇꯁꯦꯡꯅ ꯃꯈꯥꯗ ꯃꯤ ꯑꯃ ꯇꯥꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗꯕ ꯃꯇꯝꯗ ꯑꯣꯏꯇꯥꯔꯒꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯇ꯭ꯌꯨꯁꯟ ꯂꯥꯛꯄ ꯑꯉꯥꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯀꯤ ꯀꯩꯅꯣꯁꯤꯗ ꯕꯥꯔ ꯑꯁꯤꯗ ꯌꯥꯜꯂꯒ ꯂꯩꯔꯝꯃꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯩꯗꯤ ꯑꯗꯨ ꯈꯛꯇꯅꯤ ꯎꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯑꯗꯨ ꯈꯛꯇꯅꯤ ꯃꯈꯥꯗ ꯇꯥꯔꯤꯕꯗꯨꯗꯤ ꯎꯗꯦ ꯑꯗ ꯑꯩꯅ ꯑꯉꯥꯡꯁꯤꯗꯤ ꯁꯤꯗꯤ ꯐꯤꯕꯝ ꯑꯃꯅꯤꯅꯦꯍꯦꯅ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡꯁꯤ ꯋꯥꯈꯜ ꯈꯤꯇꯪ ꯇꯥꯕ ꯋꯥꯠꯂꯝꯃꯤ ꯃꯥ ꯄꯥꯈꯠꯄ ꯊꯛꯀꯠꯄꯒꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗ ꯑꯩꯅ ꯏꯕꯦꯝꯃ ꯅꯪ ꯀꯩꯝꯇ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯅꯪ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯣ ꯐꯥꯗꯧ ꯈꯣꯠꯊꯧꯅ ꯑꯩꯅ ꯏꯔꯦꯟꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯉꯣꯝ ꯂꯩꯀꯥꯏꯔꯣꯝꯗꯒꯤ ꯑꯉꯥꯡ ꯃꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯇ꯭ꯌꯨꯁꯟ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗ ꯑꯩꯅ ꯃꯥꯁꯦ ꯑꯃꯨꯛ ꯃꯣꯏꯔꯣꯝꯗ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯦ ꯃꯥꯏ ꯃꯅꯥꯛꯇ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯈꯥꯗ ꯃꯤ ꯑꯃ ꯇꯥꯏ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯇꯥꯔꯤꯕ ꯃꯤꯁꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯣꯏꯔꯥꯡ ꯀꯝꯄꯨ ꯁꯥꯖꯦꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯃꯥ ꯊꯥꯡꯀꯠꯄꯤꯔꯛꯑꯦ ꯑꯗꯣ ꯃꯊꯛ ꯌꯧꯔꯛꯄ ꯃꯇꯨꯡꯗꯗꯤ ꯃꯥꯁꯦ ꯄꯨꯈ꯭ꯔꯝꯕꯝ ꯕꯩꯒꯕꯇꯤꯅ ꯈꯨꯔꯥꯏ ꯑꯉꯣꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯏꯇꯩꯃ ꯑꯃ ꯑꯣꯏꯔꯝꯃꯦ ꯗ ꯋꯥꯏꯐ ꯑꯣꯐ ꯄꯨꯈ꯭ꯔꯝꯕꯝ ꯔꯘꯨ ꯈꯨꯔꯥꯏ ꯑꯉꯣꯝ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯏꯇꯩꯃꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯈꯥꯗ ꯁꯨꯝ ꯂꯥꯏꯀꯟꯅꯕꯗꯨꯗꯤ ꯌꯥꯗꯕꯅꯤ ꯁꯤꯐꯧ ꯊꯥꯡꯀꯠꯂꯛꯑꯒ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯃ ꯀꯧꯔꯒ ꯃꯥ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯅꯅꯕ ꯑꯗꯨꯝ ꯃꯥꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯅꯕ ꯄꯨꯈꯠꯂꯛꯄꯁꯤ ꯃꯇꯝꯁꯤꯗ ꯃꯥ ꯄꯨꯔꯥ ꯁꯥꯎꯟ ꯁ꯭ꯂꯤꯞꯇꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯊꯣꯛꯇꯕ ꯍꯥꯏꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯧꯕ ꯎꯍꯧꯕ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯑꯃꯗꯤ ꯐꯪꯉꯤ ꯆꯞ ꯆꯥꯕ ꯗꯤꯇꯦꯜ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯑꯗꯩ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯁꯨ ꯍꯧꯖꯤꯛ ASI ꯑꯃꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯥꯛꯑꯝꯃꯦ ꯁ꯭ꯄꯣꯠ ꯃꯐꯝꯁꯤꯗ ꯑꯗꯨ ꯅꯠꯇꯕ ꯊꯣꯏꯗꯣꯛꯄ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯩ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯣꯡꯁꯤ ꯁꯤꯒꯤ ꯃꯇꯝꯒ ꯆꯨꯅꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯀꯥ ꯕ꯭ꯔꯤꯖ ꯑꯃ ꯁꯥꯔꯅꯤꯅ ꯁꯤꯗ ꯖꯇ꯭ꯔꯥꯒ ꯍꯨꯜꯂꯝꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩ ꯑꯗꯨꯒꯤ ꯍꯦꯛ ꯑꯐꯇꯔ ꯗ ꯑꯦꯂꯦꯛꯁꯟꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯛꯄ ꯊꯣꯏꯅ ꯊꯦꯡꯅꯗ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯣ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯣ ꯊꯣꯡꯁꯤ ꯁꯤꯗꯣꯛꯑꯅꯤ ꯑꯅꯧꯕ ꯑꯃ ꯁꯥꯔꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯕꯒꯤ ꯖꯇ꯭ꯔꯥ ꯍꯨꯜꯂꯝꯕ ꯃꯇꯨꯡꯗꯒꯤꯗꯤ ꯁꯨꯡ ꯎꯗ꯭ꯔꯤ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯡꯒꯣꯡꯁꯤꯗꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯗꯨꯒꯨꯝꯕ ꯎꯕ ꯈꯪꯕ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯑꯉꯣꯝꯒ ꯑꯗꯩ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯉꯣꯝꯒ ꯃꯣꯏꯔꯥꯡ ꯀꯝꯄꯨ ꯁꯕꯖꯦꯛꯀ ꯑꯅꯤꯁꯦ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯥꯏꯠꯇ ꯉꯁꯥꯏꯒꯤ ꯃꯣꯏꯔꯥꯡ ꯀꯝꯄꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃꯒ ꯑꯗꯒꯤ ꯑꯉꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃꯒ ꯃꯃꯥꯡ ꯊꯥ ꯀꯌꯥꯅꯣ ꯁꯨꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯀꯥꯟꯗ ꯌꯥꯏꯃ ꯃꯁꯥꯃꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥ ꯏꯇꯣꯆꯥꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯦ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯟꯕ ꯆꯠꯂꯨꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯕꯤꯌꯨ ꯍꯥꯏꯔꯨꯕ ꯀꯥꯟꯗ
ꯅꯨꯃꯤꯠ 10ꯅꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯌꯦꯡꯕ ꯊꯥꯖꯤꯜꯂꯛꯑꯅꯤꯅ ꯍꯥꯏꯔꯦ ꯑꯗꯣ ꯊꯥꯖꯤꯜꯂꯛꯇꯦ ꯑꯗꯨꯒ ꯉꯁꯤ ꯁꯣꯛꯏꯕ ꯄꯣꯠꯁꯦ ꯏꯃꯥꯟꯅꯕꯤꯅꯤ ꯀꯩꯅꯣꯗꯒꯤ ꯑꯉꯣꯝꯒꯤꯅꯦ ꯕꯩꯒꯄꯇꯤ ꯀꯧꯏ ꯄꯨꯈꯝꯕꯝꯅꯤ ꯃꯥꯏ ꯅꯨꯄꯥꯅ ꯔꯘꯨ ꯀꯧꯋꯦꯕꯀꯣ ꯃꯥ ꯅꯨꯡꯇꯤꯖꯥꯒꯤ ꯕꯖꯥꯔꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯆꯕꯅꯦꯕꯀꯣ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯑꯉꯣꯝꯒꯤꯒ ꯑꯗꯒꯤ ꯃꯣꯏꯔꯥꯡꯀꯝꯄꯨꯒꯤꯒ ꯆꯠꯄꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯪꯈꯥ ꯌꯥꯎꯕ ꯀꯩꯅꯣꯝꯃ ꯈꯥꯖꯤꯜꯂꯒ ꯊꯝꯃꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯃꯥꯒꯤ ꯚꯒꯄꯇꯤꯅ ꯂꯥꯛꯏꯕꯁꯦ ꯈꯣꯡꯅ ꯂꯥꯛꯆꯔꯛꯄꯗ ꯑꯁꯨꯛ ꯆꯥꯎꯕ ꯊꯣꯡꯁꯦ ꯍꯦꯛꯇ ꯅꯝꯊꯔꯛꯑꯒ ꯃꯥꯁꯦ ꯇꯥꯁꯟꯕꯗ ꯃꯥ ꯍꯧꯖꯤꯛ ꯃꯊꯕꯥꯛꯇ ꯁꯣꯛꯇꯅ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯊꯝꯃꯒ ꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥꯅ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯗ ꯃꯧꯄꯥ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯝꯃꯦ ꯃꯥꯁꯦ ꯀꯩꯅꯣ ꯔꯥꯖꯄꯨꯅꯤꯇ ꯄꯨꯈꯠꯂꯝꯅꯤꯅ ꯄꯩꯁꯥꯒꯁꯦ ꯌꯥꯝ ꯆꯪꯉꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣ ꯏꯅꯦ ꯀꯥꯏꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯍꯧꯖꯤꯛ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯕꯅꯤꯅ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ MLAꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ